ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯏꯐꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯑꯄꯤꯛꯄ ꯂꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯌꯥꯏꯐꯕꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯂꯩꯕꯥꯛꯇꯨ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯅꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯗ ꯑꯋꯥꯕ ꯀꯌꯥ ꯊꯤꯗ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯔꯩ ꯑꯔꯩꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯅꯔꯝꯃꯤ꯫ ꯃꯤꯌꯥꯝꯁꯤꯡ ꯑꯃꯒ ꯑꯃꯒ ꯀꯂꯛ ꯌꯦꯡꯊꯤꯅꯕ ꯑꯃꯗꯤ ꯈꯟꯅ ꯆꯩꯅꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯌꯥꯏꯐꯕ ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧ ꯀꯌꯥꯃꯔꯨꯝꯅ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯡꯁꯤꯔꯕ ꯄꯥꯔꯤ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯕ ꯄꯥꯔꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯂꯟꯊꯣꯏ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯅ ꯆꯍꯤ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯃꯍꯥꯛꯀꯤ ꯈꯟꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯂꯟꯊꯣꯏꯒꯤ ꯈꯜꯂꯒ ꯅꯤꯡꯊꯧ ꯌꯥꯏꯐꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯈꯛ ꯊꯤꯔꯒ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯕꯝꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯒꯤ ꯃꯃꯥꯒꯤ ꯑꯍꯥꯡꯕꯗꯨꯁꯨ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯃꯃꯥ ꯑꯇꯣꯟꯕꯤꯗꯨꯅ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯅ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯑꯇꯣꯟꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯁꯅꯥꯊꯣꯏ ꯀꯧꯔꯝꯃꯤ꯫ ꯄꯣꯛꯃꯤꯟꯅꯗꯕ ꯑꯣꯏꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯌꯥꯝꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯑꯣꯏꯕꯅ ꯃꯅꯥꯎꯅꯨꯄꯥ ꯁꯅꯥꯊꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄ ꯃꯍꯥꯛꯅ ꯁꯦꯟꯅꯩ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕꯗꯨ ꯃꯁꯥꯃꯛꯀꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥ ꯐꯪꯖꯕꯗꯒꯤꯗꯤ ꯃꯍꯥꯔꯥꯅꯤꯅ ꯂꯟꯊꯣꯏꯕꯨ ꯊꯧꯁꯥꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯋꯥꯈꯜ ꯄꯤꯛꯄ ꯃꯁꯥꯃꯛꯀꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯊꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯁꯔꯧ ꯅꯤꯡꯊꯧ ꯈꯪꯍꯟꯗ ꯃꯍꯥꯔꯥꯅꯤꯅ ꯁꯤꯟꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯄꯤꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯟꯖꯈꯤꯅꯤ ꯈꯟꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤꯕꯨ ꯀꯔꯤꯁꯨ ꯆꯩꯕꯤꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯔꯥꯅꯤꯗꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯗꯨꯃꯛꯅ ꯍꯥꯏꯅꯤꯡꯕ ꯆꯩꯅꯤꯡꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯊꯣꯛꯅ ꯆꯩꯕ ꯉꯥꯡꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯍꯥꯔꯥꯅꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯊꯧꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯅꯥꯊꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯅꯕ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯁꯨ ꯌꯥꯅꯤꯡꯗꯕꯁꯨ ꯎꯠꯇ ꯑꯁꯥꯎꯕꯁꯨ ꯎꯠꯇ ꯍꯥꯏꯐꯝ ꯈꯪꯗ ꯎꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯒꯤ ꯁꯨꯈꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯏꯅꯔꯒ ꯂꯩꯔꯤꯕꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯆꯀ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯗ ꯈꯨꯕꯝ ꯁꯤꯟꯅꯒꯗꯒꯦ ꯈꯟꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯋꯥꯈꯜ ꯄꯤꯛꯄꯤ ꯃꯃꯥ ꯑꯇꯣꯟꯕꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯃꯑꯣꯡꯁꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯅ ꯈꯪꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯆꯥꯎꯕ ꯂꯟꯊꯣꯏꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯤꯇꯥꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯅꯥꯊꯣꯏꯕꯨ ꯁꯦꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦꯗꯣ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯁꯅꯥꯊꯣꯏ ꯁꯛꯇ ꯆꯨꯗ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ꯫ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯊꯣꯏꯗꯤ ꯊꯃꯣꯏ ꯄꯤꯛꯄꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯇꯕꯨ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯕ ꯂꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯐꯅꯕ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯃꯃꯥꯒꯤ ꯋꯥꯇꯕꯨ ꯇꯥꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯁꯅꯥꯊꯣꯏꯅ ꯃꯌꯥꯝꯕ ꯂꯟꯊꯣꯏꯕꯨ ꯃꯌꯥꯝꯕ ꯑꯣꯏꯅ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗ ꯑꯌꯦꯠꯄ ꯄꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯅ ꯎꯔꯝꯃꯤ꯫
Asomna puksel pikpa mama masana lanthoibu matau karamna makhoigi leibaktagi tanthokadagi haibagi sarau silammi. Mapa ningthausu mahaki loinabi maharanina tawribaduda karimata haiba ngamlamde. Tawriba maong matawduda thamoi sauba minungsi sauba lanthoi loinamak khanglammi. Adubu mahakna oifam thokpa ningthokubam adugidamak yenabagi mahutta mahak leibana mama atonbi amadi manau nupa sanathoi makhoi anina pakhatjabani. Asomna khanbadagi mahak kanasu khangdringai ahingi matamda mahaki wakal santi phangnabagidamak mahaki lamdamdu lonna thadoklammi. Aduga atopa lam amada laklammi. Mahak asongba umang amakhak phauraga asum lakpa matamda ahang masingyagi thial amada sakhangdaba masa mau phaba nupa ahumkhak khatnaraga leiramba thengnaredo. Maram sukhangda misang sunaida nupa ahumdu mathong maram khangda pangphuda phunarami. Madu uba matamda Rajkumar lanthoina yamna ngakna hanglammi. He sakhangdaba nupa ahum. Karigino nakhoi ahumna mathong maram khangda pangphuda phunaribadubo. Kari maram gino aingonda amukta haibiyu. Aina ngamba oirabadi nakhoi ahumgi matengdo ai pangjage. Lanthoigi wahaiduda phunaraga leiramliba nupa ahumdu phunaba khanglep leppi. Aduga naitom lakliba lanthoida yengi aduga asumna amuk hairaklammi. Sakhangdaba nupa nahak kanano aikhoigi lamsigi midi mande. Matau karamna nahakna aikhoi ahumna khanaribasibu mateng pangadoribano. Lanthoina amuk khommi. Ai Rajkumarni. Aigi lamdamdu thadoklamlaga lakpani. Ado nakhoi ahumna khanaribagi maramdu aingonda taklabadi aina mateng pangba ngambasu yai. Aduna khanabagi maramdo aingonda hayu. Khanaramliba nupa ahumdu yamna pangba isam chamba nupa ngakta oirammi. Maramaduna makhoina khanaribagi maramdu Rajkumarduda hairammi. Rajkumar hairage. Aikhoi ahumse hek pokminaba isil inauni. Yengu masida leiriba tengkot khongup amadi chaisuse masigi mapu oinabagidamakni aikhoi ahumna ngasaidagi angamba ama nainaba phunaribase. Rajkumar lanthoidu noklaga khommi. Kari haiba ngasaidagi nakhoi ahumna khanaribasibu karisu leidaba tengkot khongup amadi chaisu masigidamak oire. Nakhoi nasinanaw ahumse pangidako masigidamak nasa pumba sokpa makai phunaribanine. Rajkumar lanthoigi wahaidu taraga nupa amana amuk khumlaklammi. He Rajkumar, nangna khangdabadagi haibani aikhoi karisu saudi. Nangna karisu leiti hairiba tengkot khongup amadi chaisuse masi isam chamba natte. Tengkot sidagi nangna chaningba khudingmak loinamak chaba yadoribani. Aduga khongupse masi tonglaga nangna chaningba mafam khudingmakta atiyada pairiba seklagum paiba yagadoribani. Aduga chaisusina nangna apamba khudingmak haibada khudakta hekta phangadoribani. Mase aikhoi ahumgi manungda angambaduna oinabagidamak aikhoi ngasaidagi phunaribasini. Rajkumar lanthoina tengkot khongup amadi chaisudugi matik mayai loinamak khanglabaduda apangba masin manaududa amuk asumna hairammi. O phare nupa ahum nakhoisi nasinanaw ngaktani haibasu haire. Aduna karigi nakhoi phunagadoribano. Phunabagi mahut ai hairega taw. Nakhoina lairiba mafam sidagina ada lamna horiba khongnang pambise masi tana sielaga sokloraba matung amuk mafamsi yorakpa hanba miduda potse masi oihlasi. Arembada phunaraga nasado soknabani. Aina haribase nakhoi ahum yaro. Masin manam ahum dugi manungda amana amuk hairakhi. He nupa nangna haribado aikhoi yarene. Aduda aikhoi ahumna chendoribase masida ahan batanabasi kanana lepkani. Yengbinaba mi yaudrabadi aikhoi ahum hanagum adum yanagani do. Rajkumar lanthoina amuk khommi. Phare ai yengbirage. Nakhoi ahumgi hana kondo ai leni kansida hairage. Aduna nakhoi amuk khanaba tawda athoibado adum ohilasiko. Asumna Rajkumar lanthoigi waduda makhoi thajarammi. Maramasina makhoi masin manam ahumdu lapna hauriba khongnang pambidu tana lamjeldu thaba haure. Makhoi ahumak loinamak senkhre. Tanjaduda Rajkumar lanthoina tengkot amadi chaisudu paisilli. Aduga khonguptu tongsilli.
aduga hanglaba atiyada pairaga chatkre somdana kamdawri apangba icham chamba masin manaw ahumdudi makhoina panglubadagi matik mayai leraba potsingdu karimata phanghaudre taksi sonjaba natana upai leramde Rajkumar Lanthoi chaningba khudingmak thokhanba ngamba tengot adudagi mahakna apamba mathel lokoi khudingmak charabagi matung atiya mathakta koipai pairammi aduga mahakna changjapham loge khanba yum amakhak yenglaklammi mahakna asum yenglakpa matamda atopa achauba lamdam amagi manungda manjunaba apikpa yum amakhak thengnabadagi yumduda Rajkumar Lanthoina changjapham laurammi hena laibak phabadi manjuna raba yumduda ahal oirabi hanubi amakhak leirammi mahakine haibada kanasu leitre Lanthoina yumduda changjapham lauba matamda hanubiduna yamna harau tayamna oklammi masadauna yamna lunasu tawbirammi Rajkumar Lanthoina su mahakpu changjapham piriba ahal oirabi hanubidu hek apokpi mamagum khalammi amadi mahakpu yengsinbirammi asumna ahal oirabi hanubi amadi Lanthoi mama masagum yamna harau tayamna leminarami asumna lekpana ahal oirabi hanubiduna masagum laba Lanthoi gi matik mayai leiba posak ahumdu khanglaklammi masigi matungda mahakna masagum laba Lanthoida asumna hairammi isanupa ngasidi ahal oirabi namagum labi aina nangonda karigumba amatang haige isadi saksu phajabatanatana matik mayai leiba posak kharasu leiredo adubune ima isakhak asumna leibase sumaina sum leibadi yaro imasu ahal oirabani aduna leibaksigi ningthaugi masanupi Antarika kaubi masak matau yamna phajabi amakhak leibani mahakto isagi loinabi oinaba yanghanningi hariba Rajkumari do mapan thokhandabani konungi awangba dolal mathakta mapaning thongna seksinna senaraga adum leibani ahal oirabi mamagum labi nupidugi wadu taraga Rajkumar Lanthoina amuk khummi hoi ima nasa soidanamak yangjarugi imungsida imaga ibanigi seba tawnaba yumsigi mau oina purakpa soidanamak ngamnaba hotnajage asumna haramlaga Lanthoi mahaki khonguptu tongsilli aduga seklagum hanglaba atiyada pairaga chatkhi adudagidi chaisudugi matengna mahakpu mayamna udanaba mami oina onthokledo asumna mami oina onthoklaba matung Rajkumar Lanthoina ahal oirabi hanubiduna hairakliba sakta suda ningthibi Rajkumari Antarikabu karamba kada leibage haibadu yenglaklammi asum yenglakpa matamda awangba dolalgi mathakta thongnaudagi manainubi anikhakna ngak selaga leirambadu Rajkumar Lanthoina urammi kusu ngaurok ngauna laigi masagum ningthijabi Rajkumari Antarika gi maithongdu uruba matamda Lanthoi pungaw ngawkhre hariba nimit asidagidi Rajkumar Lanthoi mami oina laklammi aduga nungti numit khudingi ningthijarabi Rajkumari Antarika bu yengjarammi Rajkumari gi fajabaduda ngawraba Rajkumar Lanthoina nongmadi thongnaudagi Rajkumari ne leiriba kaduda changlammi aduga mami oina leiraga Rajkumari tuda asumna hairammi Rajkumari Antarika laigi masagum ningthijabi nahaki maithongdo urubada aise ngawre nangbu aigi punsigi taloi ojaningi masaksu uda asumna Rajkumar Lanthoina hairakpaduda Rajkumari du tu khyawk sunglammi aduga amuk pakhatna kummi kanano aigi kasida leiribase bhut pretla aina kari lankiduna aibu kehalibano amukta haibiyo ai yamna pakhatle Rajkumari gi wadu tarabagi matung mami oina Lanthoina amuk hairakhi majaibema pakhatkanu ai hak bhut pret natte ai atopa lamdam amagi Rajkumar amane mingna Lanthoi kawi ningthirabi nahaki naramda leiba ahal oirabi imagum labi hanubi amakhakna hairakpadagi aina nangi phajababu yenglakpase kuirabani ngasidi aigi thamoida phawriba apam nungsibase nafamda tamle khanbadagi kanasu khanganda nangi thongnausidagi changlakpani Rajkumari Antarika pakhatpa kharadi phai aduga amuk makha taraklammi he saudaba Rajkumar nangna aibu nungsibiba pamjai haibado aihak nupi ama oina harauze
ꯑꯗꯨꯕꯨ ꯁꯛꯁꯨ ꯎꯗ꯭ꯔꯤꯕ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩ ꯏꯁꯥ ꯌꯥꯔꯦ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯅꯤ? ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯛꯇꯝꯗꯣ ꯎꯍꯟꯕꯤꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯃꯍꯥꯛꯀꯤ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯍꯜꯂꯦ꯫ ꯆꯪꯈꯣꯟꯅ ꯅꯤꯡꯊꯤꯔꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯟꯇꯥꯔꯤꯀꯥ ꯂꯟꯊꯣꯏꯒꯤ ꯅꯨꯡꯁꯤꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯂꯟꯊꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯉꯥꯛ ꯁꯦꯜꯂꯤꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝ ꯇꯥꯔꯛꯄꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯣꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯃꯈꯨꯜ ꯑꯃꯈꯛ ꯍꯨꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯅꯨꯡꯁꯤꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯔꯤꯕ ꯃꯃꯥꯒꯨꯝꯂꯕꯤ ꯍꯅꯨꯕꯤꯗꯨ ꯀꯥꯎꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯣꯏꯅ ꯇꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯑꯃꯨꯛꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯈꯛꯅ ꯎꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯗꯨ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯆꯤꯡꯅꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯗꯨ ꯃꯍꯥꯛꯅ ꯎꯍꯧꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯅꯤꯡꯊꯧꯅ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯤꯍꯜꯂꯒ ꯍꯪꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯃꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗꯨꯗ ꯑꯁꯤꯕꯒꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯂꯩꯕꯒꯤ ꯁꯥꯃꯤꯜ ꯐꯪꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯅ ꯐꯛꯂꯥꯡꯗ ꯑꯍꯣꯕꯗꯨꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯕꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯎꯗꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯤꯡꯊꯧꯗ ꯇꯝꯂꯁꯤꯔ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕ ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯕ ꯅꯨꯄꯥꯁꯤ ꯑꯋꯥꯐꯝꯗꯗꯤ ꯇꯥꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥꯗꯨ ꯀꯣꯟꯅ ꯃꯁꯛ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯤꯗꯨꯗ ꯂꯣꯟꯅ ꯑꯄꯤꯛꯄ ꯁꯝꯊꯤꯟꯆꯩ ꯃꯆꯥ ꯑꯃꯈꯛ ꯂꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯕꯒꯨꯝ ꯇꯨꯝꯂꯨꯔꯕ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯉꯥꯟꯒꯦ ꯇꯧꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯁꯦꯟꯅꯔꯤꯕꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃꯅ ꯇꯝꯂꯛꯄ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯈꯔ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯗꯨꯗ ꯀꯤꯕꯗꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤꯗꯃꯛ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯇꯣꯜꯂꯕꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯏꯅꯤꯡꯊꯧꯗ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯍꯧꯗ꯭ꯔꯕꯁꯨ ꯅꯨꯄꯥꯗꯨꯕు ꯁꯛ ꯈꯪꯅꯅꯕ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯐꯤꯗꯣ ꯃꯗꯨꯗ ꯑꯩꯒꯤ ꯑꯄꯤꯛꯄ ꯁꯝꯊꯤꯟꯆꯩ ꯃꯆꯥ ꯑꯃꯈꯛ ꯂꯦꯡꯁꯤꯜꯂꯒ ꯍꯥꯞꯆꯈꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯋꯥ ꯂꯣꯠꯁꯤꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯀꯧꯔꯒ ꯂꯦꯡꯌꯥꯟ ꯐꯤꯗ ꯁꯝꯊꯤꯟꯆꯩ ꯌꯥꯎꯕ ꯅꯨꯄꯥꯗꯨ ꯊꯤꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯌꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯦꯡꯌꯥꯟ ꯐꯤꯗ ꯁꯝꯊꯤꯟꯆꯩ ꯂꯦꯡꯂꯒ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯕꯨ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯃꯣꯝꯒꯤ ꯀꯥꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ." ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯅ ꯈꯨꯝꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯇꯣꯜꯂꯕ ꯅꯆꯥꯅ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯑꯩꯍꯥꯛ ꯑꯩꯒꯤ ꯂꯝꯗꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯛꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯏꯃꯤꯡꯅ ꯂꯟꯊꯣꯏ ꯀꯧꯖꯩ." ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯒꯤ ꯋꯥꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ
ꯅꯤꯡꯊꯧꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯃꯅꯥꯏꯁꯤꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯀꯅꯥ ꯂꯩ? ꯏꯅꯥ ꯏꯁꯥ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯂꯝ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯖꯤꯜꯂꯤ꯫ ꯃꯥꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗ ꯏꯆꯥꯅꯨꯄꯤ ꯄꯤꯕꯁꯦ ꯃꯥꯡꯖꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯗꯛꯁꯤꯗ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯊꯪꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯃꯗꯤ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯃꯐꯝꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯟꯇꯥꯔꯤꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕꯒꯤ ꯌꯥꯊꯪ ꯄꯤꯕꯒꯤ ꯄꯥꯎꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯟꯇꯥꯔꯤꯀꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯤ, ꯉꯁꯤ ꯅꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯃꯈꯛ ꯍꯥꯏꯕꯤꯔꯣ꯫ ꯅꯍꯥꯛꯀꯤ ꯂꯝꯗꯝ ꯑꯃꯗꯤ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗ ꯏꯕꯥꯅꯤ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯕꯤ ꯑꯟꯇꯥꯔꯤꯀꯥ ꯂꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯝꯗꯦ꯫ ꯉꯛꯆꯥꯅꯔꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯅ ꯑꯃꯨꯛ ꯂꯟꯊꯣꯏ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯀꯥꯗ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯐꯥꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯀꯥꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯟꯇꯥꯔꯤꯀꯥꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯂꯟꯊꯣꯏꯕꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯦꯗꯣ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗꯒꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯄꯥꯛ ꯆꯥꯎꯅ ꯂꯩꯕ ꯑꯍꯥꯡꯕ ꯊꯦꯜ ꯑꯃꯗ ꯂꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯐꯖꯔꯕ ꯌꯨꯝ ꯑꯃꯈꯛ ꯁꯥꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯟꯊꯣꯏꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯒꯨꯝ ꯂꯨꯅ ꯇꯧꯕꯤꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯒꯨꯝꯂꯕꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯟꯇꯥꯔꯤꯀꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯅꯨꯕꯤꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯂꯟꯊꯣꯏꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯀꯤ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯌꯨꯝ ꯀꯌꯥꯃꯔꯨꯝ ꯀꯩꯊꯦꯜ ꯀꯌꯥꯃꯔꯨꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯞ ꯇꯣꯞꯄ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯈꯛ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯝꯒꯠꯂꯤꯕ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯟꯇꯥꯔꯤꯀꯥꯅ ꯑꯄꯤꯛꯄ ꯂꯝꯗꯝꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯇꯦꯡꯀꯣꯠ, ꯈꯣꯡꯎꯞ ꯑꯃꯗꯤ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯚꯥꯔꯠꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯗꯨ ꯗꯔꯕꯥꯔꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯒꯤ ꯍꯩꯁꯤꯡꯂꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨꯅ ꯍꯪꯂꯛꯏ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯦ? ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯒꯤ ꯃꯔꯝꯗꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯅꯤꯡꯊꯧꯕꯨ ꯅꯤꯡꯖꯕ ꯃꯑꯣꯡꯗꯨꯗ ꯅꯤꯡꯊꯧꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯋꯥ ꯉꯥꯡꯗꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯈꯜꯂꯤꯕꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯕꯨ ꯗꯔꯕꯥꯔ ꯃꯤꯐꯝꯗꯨ ꯂꯣꯏꯔꯒ ꯅꯤꯡꯊꯧꯒ ꯎꯅꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯔꯕꯥꯔ ꯃꯤꯐꯝꯗꯨ ꯂꯣꯏꯔꯒ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ ꯃꯅꯤ ꯑꯃꯈꯛ ꯄꯨꯔꯛꯇꯨꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯗꯨ ꯃꯅꯤꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯅꯤꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤꯗꯨꯅ ꯃꯅꯤꯗꯨ ꯃꯥꯒꯤ ꯁꯦꯜ ꯍꯥꯞꯄ ꯕꯥꯛꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯗ ꯃꯅꯤꯗꯨ ꯍꯦꯛ ꯄꯤꯈꯤꯕꯒ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯅꯦꯛꯂꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗꯒꯤ ꯃꯅꯤꯗꯨ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯅꯕ ꯍꯥꯏꯈꯤ꯫ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯇꯤꯟꯅꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗꯨꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯕꯥꯛꯁꯤꯗꯒꯤ ꯃꯅꯤꯗꯨ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯤꯗꯨ ꯂꯧꯔꯒ ꯃꯗꯨ ꯇꯨꯔꯦꯜꯗ ꯂꯪꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯔꯕꯥꯔ ꯃꯤꯐꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯍꯪꯉꯤ, ꯑꯩꯅ ꯉꯍꯥꯟ ꯅꯣꯡꯃ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯃꯅꯤꯗꯨꯗꯤ? ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯃꯗꯨ ꯆꯦꯠꯅ ꯊꯝꯖꯤꯟꯖꯔꯤ꯫ ꯅꯤꯡꯊꯧꯅ, ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯗꯨ ꯍꯧꯖꯤꯛꯃꯛ ꯄꯥꯝꯃꯤ, ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ꯫
ꯃꯟꯇ꯭ꯔꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯃꯅꯤꯗꯨ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ ꯃꯅꯤꯗꯨ ꯐꯪꯗ꯭ꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯤꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯝꯃꯤ ꯏꯅꯤꯡꯊꯧ ꯃꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯩ ꯊꯤꯔꯒ ꯁꯣꯏꯗꯅꯃꯛ ꯄꯨꯖꯔꯛꯀꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯒꯦ ꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯩꯐꯝꯗꯨꯁꯨ ꯁꯝꯄꯣꯠ ꯈꯣꯏꯗꯣꯛꯇꯨꯅ ꯄꯣꯠꯆꯩ ꯊꯥꯒꯅꯤ ꯅꯤꯡꯊꯧꯗꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯆꯩ ꯃꯟꯇ꯭ꯔꯤꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯁꯣꯏꯗꯅꯃꯛ ꯍꯥꯠꯈ꯭ꯔꯅꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯁꯤꯔꯒꯗꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯒꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗꯨ ꯍꯔꯥꯎ ꯀꯨꯝꯍꯩꯒꯨꯝ ꯙꯨꯝꯙꯥꯝ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ ꯖꯟꯇ꯭ꯔ ꯈꯣꯡꯕ ꯃꯤ ꯀꯌꯥ ꯅꯦꯛꯂꯝꯃꯤ ꯑꯇꯤꯊꯤ ꯀꯌꯥꯁꯨ ꯂꯥꯛꯂꯝꯃꯤ ꯍꯥꯎꯔꯕ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯂꯥꯡꯂꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯔꯥꯎ ꯇꯌꯥꯝꯗꯨꯅ ꯖꯟꯇ꯭ꯔ ꯈꯣꯡꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯂꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯨ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯂꯝꯃꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯈꯨꯠ ꯍꯥꯡꯅ ꯑꯃꯠꯇ ꯍꯜꯍꯟꯈꯤꯗꯦ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤꯁꯤꯡꯁꯨ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯍꯜꯍꯟꯈꯤ ꯃꯟꯇ꯭ꯔꯤꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯩ ꯌꯣꯟꯕꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯉꯥꯌꯣꯟꯕꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯊꯪꯅꯕꯅꯤ ꯂꯩ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯀꯩꯊꯦꯜꯗ ꯂꯩ ꯌꯣꯟꯕ ꯆꯠꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝꯗꯨꯒꯤ ꯃꯔꯝꯗ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯇꯥꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯂꯩ ꯀꯌా ꯄꯨꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯃꯟꯇ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯗꯨ ꯂꯧꯍꯧꯔꯒ ꯁꯅꯥ ꯈꯔ ꯄꯤꯔꯒ ꯍꯜꯍꯟꯈꯤ ꯂꯩꯌꯣꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯉꯥꯌꯣꯟꯕꯤꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯂꯨꯆꯣ ꯃꯟꯇ꯭ꯔꯤꯅ ꯁꯅꯥ ꯁꯣꯏꯗꯅꯃꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯉꯥꯌꯣꯟꯕꯤꯗꯨ ꯌꯥꯝꯅ ꯂꯥꯏꯔꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯐꯥꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯉꯥ ꯑꯆꯧꯕ ꯏꯐꯥ ꯐꯥꯔꯝꯗꯦ ꯂꯩꯌꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯨꯁꯨ ꯉꯥ ꯃꯆꯥ ꯈꯔ ꯐꯥꯔꯝꯃꯤ ꯃꯗꯨꯗ ꯉꯥꯌꯣꯟꯕꯤꯗꯨꯅ ꯈꯜꯂꯤ ꯉꯥꯁꯤꯕꯨ ꯃꯟꯇ꯭ꯔꯤꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯨꯔꯗꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯅꯤ ꯃꯁꯤ ꯄꯤꯔꯨꯕ ꯍꯧꯅꯗꯦꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯉꯥꯌꯣꯟꯕꯤꯗꯨꯒꯤ ꯅꯨꯄꯥꯗꯨ ꯗꯥꯎ ꯌꯥꯕꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃꯈꯛ ꯐꯥꯔꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯍꯥꯎꯒꯗꯕ ꯃꯥꯜꯂꯕ ꯉꯥ ꯑꯆꯧꯕꯗꯨ ꯉꯥꯌꯣꯟꯕꯤꯗꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯨꯃꯣꯛ ꯑꯃꯗ ꯍꯥꯞꯂꯒ ꯃꯟꯇ꯭ꯔꯤꯒꯤ ꯌꯨꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯂꯥꯛꯏ ꯃꯟꯇ꯭ꯔꯤꯗꯨ ꯉꯥ ꯑꯆꯧꯕꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯌꯣꯟꯕꯤꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯈꯤ ꯉꯥꯌꯣꯟꯕꯤꯗꯨꯁꯨ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯠꯂꯒꯅꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯟꯇ꯭ꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯅꯨꯄꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯁꯤ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯔꯁꯤ ꯐꯔꯦ ꯉꯥꯁꯤ ꯁꯦꯝꯂꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯉꯥꯗꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯁꯦꯝꯕ ꯍꯧꯏ ꯉꯥꯗꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯂꯦꯜꯂꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯗꯨ ꯉꯥꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯦ ꯇꯁꯦꯡꯅꯃꯛ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤꯕ ꯃꯅꯤꯗꯨ ꯉꯥꯗꯨꯅ ꯌꯣꯠꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯟꯇ꯭ꯔꯤꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯃꯅꯤꯗꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯏ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯃꯅꯤꯗꯨ ꯄꯨꯔꯒ ꯃꯟꯇ꯭ꯔꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯟꯇ꯭ꯔꯤꯅ ꯃꯅꯤꯗꯨ ꯅꯤꯡꯊꯧꯗ ꯄꯤꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ ꯅꯤꯡꯊꯧꯅ ꯈꯜꯂꯤ ꯑꯩꯅ ꯇꯨꯔꯦꯜꯗ ꯂꯪꯊꯣꯛꯈ꯭ꯔꯕ ꯃꯅꯤꯗꯨꯕꯨ ꯀꯔꯝꯅ ꯃꯥꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯃꯥꯡꯂꯨꯔꯕ ꯃꯅꯤꯗꯨ ꯀꯔꯝꯅ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯟꯇ꯭ꯔꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯦ ꯅꯤꯡꯊꯧꯗꯨ ꯃꯅꯤꯗꯨ ꯃꯥꯡꯍꯟꯕꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯕꯨ ꯊꯥꯒꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯛꯈꯤ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ
ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯂꯥꯏꯔꯕꯗ ꯗꯥꯟ ꯇꯧꯕ ꯉꯝꯕ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯑꯁꯤꯅ ꯃꯃꯩ ꯊꯪꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯑꯋꯥꯕꯗꯨ ꯀꯣꯛꯄꯤꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯚꯥꯔꯠꯀꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯤꯡꯆꯥꯕ ꯁꯤꯟꯃꯤ꯫ ꯈꯥ ꯊꯪꯕ ꯚꯥꯔꯠꯀꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯧꯌꯥꯝ ꯆꯥꯕ ꯖꯃꯤꯟꯗꯥꯔ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯌꯥꯝꯕꯁꯤ ꯊꯕꯛ ꯁꯨꯕꯤꯅꯕ ꯂꯧꯁꯥꯟ ꯂꯧꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯥꯒꯤ ꯂꯧꯁꯤꯡꯁꯤ ꯁꯨꯒꯤ ꯌꯥꯎꯅ ꯁꯨꯕ ꯊꯣꯛꯂꯕꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯋꯥꯕ ꯊꯕꯛ ꯀꯌꯥ ꯁꯤꯟꯅꯩ꯫ ꯑꯗꯨꯅ ꯊꯕꯛꯇꯨ ꯂꯧꯁꯤꯜꯂꯨꯔꯒ ꯂꯧ ꯈꯣꯏꯔꯝꯗꯅ ꯏꯊꯩ ꯂꯧꯈꯣꯡ ꯁꯦꯝꯂꯝꯗꯅ ꯍꯦꯛꯇ ꯊꯅꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯅ ꯖꯃꯤꯟꯗꯥꯔꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯪꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯂꯝꯕꯣꯏꯕꯒꯤ ꯐꯤꯖꯦꯠ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯖꯃꯤꯟꯗꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯖꯃꯤꯟꯗꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯃꯤꯁꯤꯅꯕꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯁ, ꯑꯩꯒꯤ ꯂꯝꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡꯕ ꯇꯥꯔꯦ." ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯖꯃꯤꯟꯗꯥꯔ ꯏꯕꯨꯡꯉꯣ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯑꯃꯈꯛ ꯇꯥꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯁꯤ ꯅꯍꯥꯛꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯊꯥ 3 ꯁꯣꯟꯒꯗꯕꯅꯤ꯫ ꯊꯥ 3 ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯗꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯍꯥꯛꯇꯨ ꯃꯤꯅꯥꯏ 100ꯒ ꯃꯥꯟꯅꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ." ꯂꯝꯕꯣꯏꯕꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯖꯃꯤꯟꯗꯥꯔꯗꯨ ꯂꯝꯕꯣꯏꯕꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯃꯟꯇ꯭ꯔꯗꯨ ꯇꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯝꯕꯣꯏꯕꯗꯨꯅ ꯃꯟꯇ꯭ꯔꯗꯨ ꯖꯃꯤꯟꯗꯥꯔꯗ ꯇꯥꯛꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯟꯇ꯭ꯔꯗꯨ ꯊꯥ 3 ꯆꯨꯞꯅ ꯁꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯊꯥ 3 ꯍꯦꯛ ꯍꯧꯈꯤꯕꯒ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯀꯔꯤ ꯇꯧꯆꯧ ꯍꯥꯏꯕꯒꯦ?" ꯖꯃꯤꯟꯗꯥꯔꯗꯨ ꯆꯥꯎꯔꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯤꯡ ꯊꯪꯍꯟꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯠꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯑꯩꯒꯤ ꯊꯕꯛ ꯁꯨꯒꯗꯕꯅꯤ, ꯑꯗꯨꯒ ꯈꯨꯠꯁꯨꯃꯜꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ?" ꯍꯤꯡꯆꯥꯕꯗꯨꯅ ꯈꯨꯝꯃꯤ, "ꯐꯔꯦ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯁꯨꯍꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯣꯊꯥꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯅꯤꯡꯂꯛꯄꯁꯨ ꯌꯥꯏ꯫ ꯇꯅꯣꯏ ꯇꯅꯣꯏꯕ ꯖꯃꯤꯟꯗꯥꯔꯁꯤꯡꯁꯤ ꯑꯩꯒꯤꯗꯤ ꯍꯥꯎꯔꯕ ꯃꯊꯦꯜ ꯑꯃꯅꯤ." ꯖꯃꯤꯟꯗꯥꯔ ꯑꯗꯨꯅ ꯃꯥꯒꯤ ꯂꯧ ꯌꯥꯝꯃꯤ, ꯑꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯊꯕꯛ ꯆꯍꯤ ꯆꯨꯞꯄ ꯋꯥꯠꯂꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯦ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯗꯨ ꯂꯧꯕꯨꯛꯇ ꯄꯨꯔꯛꯇꯨꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯀꯪꯂꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, "ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯑꯋꯥꯡꯕ ꯎ ꯄꯥꯝꯕꯤ 2 ꯋꯥꯡꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯏꯁꯤꯡ ꯊꯣꯛꯇ꯭ꯔꯤ ꯃꯈꯩꯗꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯧꯊꯒꯗꯕꯅꯤ." ꯍꯤꯡꯆꯥꯕꯗꯨ ꯊꯕꯛꯇꯨ ꯍꯧꯈ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯖꯃꯤꯟꯗꯥꯔꯅ ꯈꯜꯂꯤ, ꯁꯤꯟꯅꯔꯝꯂꯤꯕ ꯊꯕꯛꯇꯨ ꯆꯌꯣꯜ ꯈꯔꯗꯤ ꯆꯪꯒꯅꯤ꯫ ꯖꯃꯤꯟꯗꯥꯔꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯁꯨꯃꯥꯡ ꯃꯌꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯤꯡꯆꯥꯕꯗꯨꯁꯨ ꯊꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯊꯕꯛꯇꯨ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯃꯤꯟꯗꯥꯔꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯆꯌꯣꯜ ꯈꯔꯗꯤ ꯆꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯃꯊꯧ ꯆꯤꯜꯍꯟꯒꯅꯤ? ꯑꯁꯨꯝꯅ ꯈꯟꯐꯝ ꯈꯪꯂꯛꯇꯗꯨꯅ ꯖꯃꯤꯟꯗꯥꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯊꯕꯛꯁꯤ ꯑꯁꯨꯝꯅ ꯊꯨꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯃꯊꯧ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ." ꯖꯃꯤꯟꯗꯥꯔꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯏ, "ꯋꯥꯕꯤꯔꯨꯒꯅꯨ, ꯅꯍꯥꯛꯀꯤ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯇꯧꯍꯜꯂꯣ, ꯑꯗꯨꯒ ꯃꯗꯨ ꯂꯣꯏꯔꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯒꯦ." ꯑꯗꯨꯗꯒꯤ ꯖꯃꯤꯟꯗꯥꯔꯗꯨ ꯄꯨꯈ꯭ꯔꯤꯗꯨ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯐꯖꯅ ꯇꯧꯗꯨꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯨꯡꯗ ꯂꯧ ꯃꯌꯥꯝꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯈꯣꯏꯗꯣꯛꯅꯕ ꯍꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯑꯗꯨꯛ ꯌꯥꯝꯂꯕ ꯂꯧꯐꯝꯗꯨ ꯅꯨꯃꯤꯠ 2ꯗ ꯂꯣꯏꯅꯃꯛ ꯈꯣꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯂꯝꯁꯤꯡꯗꯨ ꯇꯧꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯇꯨꯅ ꯖꯃꯤꯟꯗꯥꯔꯗ ꯍꯥꯏꯔꯦ,
Mapu ibungo ai aram khawrangba phawrukle aingonda thabak khara hena sinu Zamindarna phare aigi nupina nangonda sinagadaba thabak ama leiri haibani mahaki thabak tu loiraga ai nangonda thabak piningai leiruidori matamduda nang aibu chage haibasu charo Asumna wari sanaringai duda Zamindar ge nupidu thorai aduga mahaki koktagi phukpa asangba akhoiba sam ama khakpiraga hairi ai thabak macha amatang sinage masi nangna metna kupada tawba ngomganida Asi haiduna magi akhoiba masamdu chap tinghallaga por u haiduna pire Hingchabadu hauna khakna noktuna samdu puraga chatkhre aduga khongnang pambi amagi makhada phamlaga samdu tingnaba kanna hotnari akhoiba samdu phaiganda thamduna tingthoknaba kanna takli adubu hekta khojilai Hingchabadu samdu tinghanaba hotnaba matamda adukki matik ware mamai thangdadi mahakna Thangsubana akonba thangdu mai tharaga chumthokpadu ningsinglai aduna yamna thunamak mai haugatli aduga samdu mai manungda langsilli matamduda samdudi maina chakthokre maduda samdu tingbadi lairadana mangkibaduda hingchabadu pakhatpadagi mafamdu thadoktuna adumak chenkhre Zamindar adusu akiba amadi pakhatpana thalli numit adudagi hauna Zamindar lemna thabak suhanba pamkhidre Mingonda ka henna thabak pirroi haina khankhre